Ahan Bamaktada, Late Night Story, Kontramanga Subatang Tabi Singu James Seguzam Nataram of Chobel and Nikong Nona Kurum Jadi. Nasisubuduna Lakjari Mahok Sagum. Late Night Story, Kontragamanga Subatangata. Malay Mashida Togli Angapa Togdokea. Lunana, Miam Tanari, Tam Tiraba Togdo Tokeamar. Adobo, Tok for the Leptri. Asum the Toliba Togdok sing asina, no madi, a quick mang the Tarok hiding a libra. Togluk Patarabadi, Jackson over Hybo Kontang as the Pabukari. Adorabadi. Nasiki Tanka Kasisu Soiden Vakitabiu Kontra Mangashuba, Late Night Story. Nasiki Tanka Kasi Ghaziabad, Mausuri Nagar. Delhi NCR की मनाक तो थोकी बस सिंह बतौदो को मखंगी थोकली बतौदो असीदा लम्हांग अबदा नुपी अमा असोबस सोई केस अमगी मनुंगदा असी बहकचांग ओइने याउदुनु लेरमखी हारिबस सोई केस असी हांग बलम्हांग अमदा मियोई खरन उरकपनी Hangdokta Yang Lubada, Nupi Amagasi, Hokchang Yahudu Lerki. Masigi Matunda, Mio is sing Aduna Police to Pau Piki. Police Kimio is sing Mafama de Laki. So I guess Amagimanunda Matau Karamna, me and my Yahudu Lerum Gadu Mahakadunakana. Haliba Mio is sing a Sinakari Karamapandam the Haliba. Masigi Matungda Siba Hakchang Police na Masak Kangdok Nanavigama Honaki. Adubu Masak Kangdok Nanabahona Baduda, Nupi Adu, Irailina Kangmadingam Land. Masigi Makatarak with the police sing Aduna Atopa police station da Miai Chelebinupi Ama, Mang Kiba Labra Haiduna police station sing the Makwigi missing report Labra Haiduna Hankirami. Matamadu the Delhi Police Station Amada Nupiama Masagi Chahi Yankairom Suraba Chahi Nifudagina Karahelaba Asugum Labanupi Amakak Skulgi Oja Oiba Mayum the Gitu Kibanabit Marini Mangani Nasi Power Tiba Kangdre Haiduni Imung Manuna Police Station Namada Missing Report Iba Leramki Masina Tanatopa Station the Nupi Mang Bugiadu Makias Mataleramdi Masigi Matungda, Police na, Makwigi Manki Machado, Oiramdabra, Haibadu, Amutang Yang Nanabagidama Police Station Adu the Pau P. Kilo and a police station gi, missing report Piram Liba family Adu the police na Pau Piduna. Mafam Adu the Lady Bus Sibhak Jangado, Mok the Laktoni Yankanki. Imung Manung Laki Asiba Masado, Imung Manuna, Mok the Yankirami. Matamadu the Makwigi. Mang Kiba Adum Laba Macha do Iramki Imung Manung Teng Tazaram Numit Mari Mangani Tiba Kangdana Lerapa Aduga Lamhang Madasui Kes Samagi Manung de Yao Dunu Lerapa Masigi Matunda Imung Manung Hak Teng Tarama Matung the police Kimio is sing Wari Sanaki Nupia Sikari Tabakto Matamaduda Imung Manungna Mahak School Lamada Sasti Nagar Hariba private school Lamado Jaw with the Haki. The Mitkiani Suriman Kiba. How Kiba Marski Tang Mapan, the Mit Asidiki Yum the Halakidaban. Wafamasi Police Namuna, Isanki, Masi Matunda, Lupia si private school Lamada Tabak Tobi, Sahini Purum Suravi Nupi Amani Habasi, Mayak Sing a Kankiram. Masigi Matunda, Nupia Sina. School the Tabak Toriba School, Sasti Nagar Private School Sida, Police ki Mio Sing Mafamadu Jatki. School ki Mio Sing Una Kirami. Matamaduda Wafam Karakanlaki. Madudi Mahakasi School Aduda Nupa Anikak Yamna Tuina Mahaka Hehek Unaba Mahakehek Zaninabu Uba Nupa Anikak Lay Habo Wafam Hirame. Matamadu the police Nupa Nidu Mamin Karikawi Hainanki. Matamaduda Amana Dipakawi. Amana Arun Kawi. Arun Hariba Mio SD Dipaki Mamana Bani, Dipak Lakpumatamda Arun Hehek Lai. Loinana,
ayamba matamda nupi asina wari watai sanaba matamda Deepak hariba miyoi asige yamna tattana wari sanai haibasi school gi miyoi singna tambadagi police na khangirami masigi matungda oja nupi asige khongul amuk makha tana likhirami masidagi khangki madudi Deepak hariba nupa asiga oja nupi asige yamna tattana pau phongnai koibasu sale makoi ani yamna naksinai haiba wafam si pau khangkirami masida yamna ngakliba wafam amakakna police na amuk makha tana thiba matamda Deepak hariba mi asigi khongul liba matamda Deepak hariba mi asli masagi chumna tangi chahi kunga mari khaktangai ba pakhang amakhak oiramke adubu hariba oja nupi asidi masagi chahi nipurom surami loinena mahak school amada private school amada oja oiduna leibani adubu Deepak hariba mi asina achauba khongup yonba dukan amagi mahak salesman oina thabak yauruga leibani haibasi khangkirami amadi Arun hariba mi asina Deepak ki mamanabani haibasi khangki masigi matungda asumna khongul liba wafam sing asigi makha tajarak phasi miyamna taba nungaina nanbagi damak wari makha tana damak chathajari Deepak hariba mi asi oja nupi asiga matau karamna khangaki makoi ni khangnagi si Instagram dagi makoi ni friend oiduna khangnarakhi haiba wafam asi makoi ani Instagram da makoi ni follow tawnaduna amana amagi photo da comment pinaduna makoi ani asi marup mapang oina khangnaba horaki masigi matungda makoi ani tapna asumnak sinaraki asumna makoi ani unananabagi damak honaraki makoi unaki makoi ni na unabagi mawong matau asi police na tabada angak poiki Deepak hariba chahi kun mari khakta ngariba pakhang asina chahi nifu surabi oja nupi amaga mari leina ba haibasi mamanaba Arunna su angak poiki school la leriba oja singna su angak poiki adubu hariba oja nupi asi mayum makai panduna mapuroiba ga khainaba dugumba nupi ama khogeramki loinena mahaki macha ani khaksule adubu haujiki matamna yum palabasu nupi singna tongan ba social media seasonaba amadi social media seasonaba amaga icham chamna marup mapang oibadi karisu kaiba leiti adubu marup mapang oibagi pallan thokiduna yum amagi mau amani nupa amagi nupi amani haibasi nupa singni he kauthokna bugum nupi sunga sidi tapna kauthokna rutuna aranba khongthang da chatnanabagi lambi amadi thawdok wathok kya miyam adumak leptuna tanaribasini asumna oja nupi asishu chahi kun mari khaktangariba pakhang asiga khangnaraki tasengnamak mahakti mapuroibaga khainarabasu pikliba macha ani adu mahakka leminaba maramna mahakki hanagi mapuroiba adudagi thagi sensu fanglami amadi mahakna oja oina school aduda puriba adusu tolop adumak marang kaina fangba school amoiki hingnananabagi damak mahakki damak karisu waningai lite chaba thakpasu walamde adubu Deepak hariba chahi kunga mari khaktangariba naha asiga mari leinarakpagi mawong asidadi angakpa wiki Deepak chahi kun mari khaktangai jarabasu mahakki mawong matau asidi nupi asiga mahaka toina unaba yananabagi damakta atopa ka bhara amar lawduna thamlami asumna ka bhara asida oja nupi asiga mahaki school lagi halakpa matamda yamna toina mahaki asumlaba ka bhara asida makoi ani he unai haibasi asumna makoi ani ge aronba mari asi matam sangna chatharaki matam sangna sugumali chat asida makoi ani laklaba matungda makoi ani ge thamoi da phawrukpa wakhalondi chahi nu pu suraba oja nupi asina tasengna maki chahi kun mari khaktangari ba Deepakpu mahakki mapuroibo oiba pamki adubu chahi kun mari khaktangari ba Deepak nadi adugumba wakhan adu mahakna khalamde maramdi mahakti matam lenmani Instagram da khangnarakpani chahi ni pu suraba nupini macha ani lerabani matam khara lenma yananabagi da honabani haiba wakhalonsin adubu nupi asina khanjaribadi mahak ahanbada mapuroiba kaina khrabasu handak phangliba nupa asidi mahakki punsigi khongloi oige haiba wakhan asida mahak khankirami masimaknasu Deepakna hawdorokpa wafam punamakta nupi asina tarai yathokkiba ngaktani adubu
hainabale nungsinadringai naksinadringai matamda amana amabu ikai khomnaramba adu hena naksinnarakpa matungdadi nupa amasung nupi anigi marida lapthoknarakpa khara khara haurakpagi matau adu makhoi anidasu tholaki masigi matungda police na Deepak thiba horaki Deepak thiba phangkide mahak loinaraga yamna tattana sumna loinaba nupi amana thiba khanglakraba matungda suitcase amade siraga leiramba loinana mahakna mahakki leifamduda leiramdriba karigino haiduna thiba horaki adubu police na sumna thiba horokpa matamda mahakki yum aduda thiba phangdrabasu yum adugi akoibada leiba tongan tongan ba CCTV paliba sing adugi report adu yamna tapna police na thiba horaki asumna police na thirakliba sigumlaba CCTV gi footage sing adu numit kya mari chumna makhoini yangsinki maruina yumdagi thokkiba march ki tang nipa amadi tang mapan hariba numit asigi CCTV footage ta yengkirami mayekti yamna sengdana yamna lapna CCTV amada Deepak ki makhoi anina leiramliba flat bhara aduda Deepak amadi ojanupi asi nungthilgi matamda changkhiba urami amadi hairiba numit asi nupi asi su school lagi mahak half class pawdang yaurum laga mahak thabak ama chatkadaba lei pochai khrasu leigadaba lei haibasi school adudagi Deepak hariba mi asiga thokkibasi mioi khrana uhowi haiba wafam police na phangki masigi matungda CCTV footage ta uriba video gi footage sing aduna police na mo anga poiki police nu wana thiriba mihat asigi mihat pakanara pangthok pano haiba se police na khangba horaki madudi numit aduda nungthil gi matamda makhoina leiriba flat aduda ojanu pi asiga Deepak ka changkiba urami atheng bafaugi CCTV footage ta ka adudagi ojanu pi du thorakide adubu atheng bada Deepak hariba miu ase mahaki flat adudagi mathanda thoraki adubu ojanu pi adudi thorkiramde masigi matungda Deepak hariba miu asna mahaki mamanaba Arun hariba miu adu mahaki kada mu pusanki makoi ani kadigi mu thoraki adubu ojanu pi adudi thorokidi masigi matungda mu makoi ani achoba suitcase ama leiduna ka adugi manungda changboki masigi matungda fana kuina tholokti adurabadi thawdok asi Deepak na pangthokpa soidana maki oigani haiba wafam asini masigi matungda Deepak police na khongol likhi CCTV footage uraba amadi tonga na school gi mioi sing amadi miyamna tamliba wafam sing aduna makhoi ani aronba leire haiba wafam asi khanglaba matungda Deepak hariba miu asi mahaki phone location koiti ti aduna police na yamna laina mahak numit kharani adugi manungda Deepak fa khirami amadi custody da mahak wahang pang toki ahan ba wahang pang tokbu matamda mahak chumna tigi oja asika loina bani mahakti mahaki mama kumna khali mangondagi chahi kun hena halaba nupi asina mahak karigi damakta aronba mari lege doribano amadi mahak karigi damakta hatka doribano haiba wafam asida mahak ko chenjelom kirame masigi matungda police na CCTV footage ta khoi loini yengabani ka adugi manungda nangna changkiba amadi nupi duna changkiba adugi matung nangna thanda tholokpa ngaihak leiraga nangi namanaba amaga changkiba amadi madugi matungda suitcase ama leiduna changkiba se matam maduda wafam sing ase haiba matamda mahak chenba yaramde asumna thawdogadu mahangna pangthokkibani haibasi mahak yajaram adubu police na khangning liba wafam di hairiba nupi asi karigi damakta halibano haiba wafam asini asumna police na hangba matamda mahak na haliba asigi maram tapna haidoro kirame madudi nupi asi hana mayum palaba amadi macha ani leraba mawaga mahaki mapuruibaga khainaraba dugumlaba nupi amana adubu makhoi ani Instagram da khangna bahorki asumna Instagram da khangna bahorokpadigi makhoi ni unanana bagi da matam thaki makhoi ni unaki adubu makhoi ni na unabasi mafam chadabadagi
Dipak hariba asina ka ama mahak bara lauduna thamlaga ka bara aduda makhoi ni unafam oiki. Asumna matam sangna makhoi ni loinaraklaba matung aduda nupi aduna mahakki aningba apamba tapna phongdorki. Madudi Dipak ka mahak ka punsigi amuk hana leiminaba haibadi mahakki mapuruiba oina leiba. Makhoi ani longna leinabagi wafam hairakpada Dipak na wafam adu yaramde. Matam aduda aidi matam lenbagini. Adubu nang na ingon dagi chahi kun hene halle aina kamaina nang aiga longna leina dorim yum da sunang aiga mari leina base wayam na ngang aduna nang aiga mari se yum da khangabani na nang aiga lapthok na basu phagani haiba wafam asigu mo wafam singa se haibada ojanu ps ni yamna sorami mahaki aning ba pa pangthok pulurabani na hojikti mahaki mafam dagi kari su pa mamroi adurabadi nang na khangadabadi aigi mari matada achobu kilamale aduga ai mafam asida oza oiduna leibagi wan ai su llb tammaga loirabuni tangai fadana ai yumse pubangam nanabagi damak school sita yawbuni hojikti nangi aning mapamba loirabani na nang aigi thakta chathaki basingdo madu punamak rape ai isana yadi asugum case ama panchelaga na napunchi chupa na lengdana thamangami asumna kihanbagi wafam sing asi oza nupi asina Dipakta yamna tattana hairam aduba Dipak yamna kiki matau karamna mahak asigumba thongduk asdigi na thoktuna chatkani haiba wafam si mahakhanki adubu kariguma to upai leramde oza nupi asina phone tobada Dipak na paidrabasu nupi asina sauki asumna mahaki aningba apamba aduda yana nanabagi damak Dipakta mahakna yamna kan honarakhiramne aduba Dipak upai lekide nupi asiga unabadaki asumna unarabasu ka aduda makhoi anigi wafamdi makhoi ani lohongduna longna leinaba haiba wafam asini adubu wafam asidi Dipakna sungya yaramde masigi matungda Dipakna mahakki plan oina nupi asibo aroibo oina makhoi anigi unafam asida March ki tang 9-8 mafam asida kauraga mahakpu unaraba matungda nupi asi hataga atopa mafam amada suitcase amada hapchinduna langthokhragi haiba wafam asida mahak plan tawki haibasini masigi matungda numit adu mahakna nupi aduda mahakna haiba wafam sing adu yarage wafam sing khanasi ibanigi unafam da unasi haiduna Dipakna kawbalaki asumna nupi adu school gi class loidana half period matamda nupi asi Dipakka chatminaki adubu makhoi anina leriba ka adugi manungda makhoi unakirami asumna unaba aduda makhoi ani ngahak hanagi matau gumna ningai sangdanarki asumna ningai sangdanarakuna Dipakna mahak pulawbang ngamloi imong manungni yade haiba wafam haiki matam aduda oza nupi adu yamna sauki asumna oza nupi asina haininga leitana sauba amadi Dipakna su sauba makhoi ani khanarakpadagi Dipakna mahakki makhori meton hatki adubu oza nupi du di hatkre ka adudagi asiba masadu matau karamna puthokani haibasi Dipak mahak topam kangide ka aduda ururu laiduna fana kuina mahak leiki masigi matungda mahak kasu hek chatminaba mamanaba Arun do wafam masi mahakna phone tawduna khanganki matam aduda Arun gi manakta Dipak chatkirami asumna Arun ga laklaga asiba masa aduka adugi manungda mugi yenki matau karamna mafam adudagi puthokani mahaiba makhoi ani khanakirami masigi matungda amuk makhoi ani thokirami asumna thoklaba matungda kaithelna achouba suitcase mi hapchangadaba ama makhoi ani changduna leirami masigi matungda ka aduda suitcase ta asiba masa adu hapchalaga ahing athengba matam ngaiki kanasu khangdraba matam maduda yum adudagi asiba oza nupi adu suitcase amagi manungda hapchinkirami asumna suitcase aduda hapchilaba matungda Ghaziabad asigi mafam lamhang amada mi unadaba mafam aduda suitcase adu hundoktuna thamaki masigi matungdagi mahakki punsida amuk khanna oza nupi asini ki yetlaroi haiduna Dipak harauki adubu mayumdagi halaktraba asigumlaba nupi asi imung manungna police mangkhre haiduna missing report piki amaromdana nongalakpa matamda lamhang aduda suitcase amagi manungda asiba hakchang yorumadu mapam aduda chatpa mioi sing urakhi amadi police pau piki
पुलिसना मफम अदुदा लाक्तुना नुपी अदु अहानबदा मसक खंगनबगी होनबदा पुलिस स्टेशन अमदा मिसिंग रिपोर्ट लैरंबी अदुगुम्बा नुपी अमा इमुंग मनुंगदा कौदुना मखोइगी मचा मांगखिबदुरा हाइदुना यंगनबदा हाइरिबी ओजा नुपी असि उरमखिबनी असुमना ओजा नुपी असिनी खंगलक्लबा मतुंगदगी महाक्का लोइनबा मियोइसिंग अमदी महाक्का नक्नबा मियोइसिंग स्कूलदगी अमदी लोइनरिबा मियोइसिंग अदु पुलिसना थीबा मतम अमदी सीसीटीवी की फुटेज सिंगदगी हाइरिबा असिगुमलबा केस असि पुलिसना इराई लाइना लोइसिनखि पुंसिगी थांगलिबा खोंथांग अमदी थांगबा मतमदा इराई लाइना अदुमक थांगखिबि अदुबु थांगलिबा खोंफम अदुना करी ओरकदगी हाइना खल्लुदना अदुमक ताइबंग मियोइबना ngasisu थांगनरि असुमना थांगलिबा खोंथांगसिंग अदुदा नुपा नुपी अनि अदुना मखोइ अनि नोंगमदि खुरौ थांगनरक्तुना अमबु अमना हातननबगिदमक ngaksamda khori melakani haibadi kananasu khangmanati असिगुमलबा थौरम लेट नाइट स्टोरी की 35 सुब तांकक